ꯑꯍꯥꯟꯕꯃꯛꯇꯗ ꯂꯣꯖꯤꯛꯇꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯔꯦꯠꯂꯣꯏꯂꯛꯇꯒꯤ ꯑꯇꯣꯝꯕꯤ꯫ ꯃꯤꯒ ꯂꯥꯏꯒ ꯁꯝꯅꯕ ꯌꯥꯗꯕ, ꯐꯨꯔꯨꯞ ꯃꯥꯟꯅꯗꯕ, ꯆꯤꯟꯖꯥꯛ ꯇꯤꯟꯅꯗꯕ, ꯆꯔꯩ ꯐꯤꯖꯣꯜ ꯂꯩꯇꯦꯡꯗ ꯃꯤꯒ ꯂꯥꯏꯒ ꯄꯨꯟꯐꯗꯦ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯇꯤꯟꯐꯗꯦ꯫ ꯇꯔꯦꯠ ꯇꯔꯦꯠꯅ ꯃꯄꯨꯝ ꯑꯣꯏ, ꯂꯩꯔꯤꯕ ꯍꯦꯂꯣꯏ ꯇꯔꯦꯠꯁꯤꯡ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯑꯃꯠꯇ ꯋꯥꯈꯜ ꯃꯥꯟꯅꯗꯦ꯫ ꯅꯨꯄꯤ ꯃꯆꯤꯟ, ꯅꯨꯄꯤ ꯊꯧꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯁꯤ ꯊꯥꯗꯣꯛꯂꯝ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯃꯔꯛꯇ ꯂꯩꯅꯤꯡꯕꯅ ꯄꯥꯏꯃ ꯄꯨꯏꯄꯨꯛꯅꯨꯡꯗ ꯑꯐ ꯐꯠꯇ ꯇꯨꯡ ꯃꯥꯡ ꯑꯅꯤꯁꯨꯅ ꯍꯟꯅ ꯌꯦꯡꯗꯦ, ꯑꯄꯥꯝꯕꯗꯨ ꯈꯛꯇ ꯇꯧꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯁꯤꯗꯒꯤ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯈꯜꯂꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛ ꯆꯨꯗ ꯆꯪꯈꯣꯜꯂꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯁꯤꯅꯤ꯫ ꯑꯍꯤꯡ ꯇꯥꯡꯂꯧ ꯃꯤꯑꯣꯏꯕ ꯀꯅꯥꯒꯤ ꯁꯃꯤꯜ ꯐꯥꯎꯕ ꯐꯪꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯣꯏ ꯇꯔꯦꯠꯇꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯂꯩꯗꯨꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯇꯔꯦꯠꯀꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯏꯇꯣꯟ ꯇꯣꯟꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯇꯣꯝꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯇꯗꯅ ꯃꯐꯝ ꯈꯪꯗꯕ ꯖꯒꯥꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯤꯁꯦ? ꯑꯩꯒꯤꯁꯨ ꯏꯊꯧ ꯆꯠꯆꯕꯅꯤ, ꯏꯆꯦꯃꯣꯏꯒꯤꯁꯨ ꯏꯆꯦꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯆꯠꯄꯤꯌꯨ, ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯂꯩꯖꯒꯦ꯫ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤꯅ ꯇꯧꯗꯣ ꯎꯠꯂꯛꯀꯅꯨ ꯑꯇꯣꯝꯕꯤ, ꯅꯪꯒꯤ ꯅꯊꯛꯇ ꯑꯩꯈꯣꯏ 6 ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ꯫ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯇꯤꯟꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒ ꯄꯨꯟꯁꯤ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅꯤ꯫ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯏꯆꯦꯝꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯑꯩ ꯋꯥꯈꯜ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯈꯪꯗ ꯎꯗ ꯁꯥꯁꯤꯟꯅꯔꯒ ꯑꯊꯣꯏ ꯅꯥꯄꯜ ꯀꯥꯕ ꯅꯇꯧꯗꯤ ꯎꯠꯀꯅꯨ꯫ ꯏꯆꯦꯝ, ꯑꯩ ꯅꯈꯣꯏꯅ ꯇꯧꯕ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯃꯀꯥ ꯐꯣꯡꯈꯤꯕ꯭ꯔꯥ? ꯐꯠꯇꯦ ꯂꯥꯜꯂꯤ ꯈꯜꯂꯒ ꯂꯩꯔꯤꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ, ꯑꯗꯨꯒ ꯑꯩꯕꯨꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ? ꯀꯔꯤꯗꯅꯣ ꯑꯩꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯔꯤꯁꯦ? ꯅꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯕꯒꯤꯔꯣ? ꯑꯩꯕꯨꯁꯨ ꯅꯈꯣꯏꯒꯨꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯑꯁꯤꯔꯥ? ꯑꯗꯨꯃꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗꯅꯣ ꯅꯈꯣꯏꯅ ꯆꯪꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯦ? ꯑꯗꯨꯒ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯗ꯭ꯔꯒ ꯃꯤ ꯑꯗꯨꯕꯨ ꯑꯉꯥꯎ ꯇꯨꯔꯩ ꯆꯦꯜꯍꯟꯕ, ꯃꯁꯤꯕꯨ ꯆꯨꯝꯃꯤꯁꯤꯔꯣ? ꯊꯛ ꯈꯥ ꯍꯧꯅ ꯂꯣꯟꯆꯠ ꯆꯨꯝꯅ ꯈꯪꯕ ꯅꯈꯣꯏꯒꯤ ꯅꯅꯥꯎꯅꯤ, ꯑꯩꯕꯨ ꯑꯍꯦꯟꯕ ꯋꯥꯍꯩ ꯍꯥꯏꯍꯟꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯂꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯈꯣꯏꯗ ꯃꯔꯨ ꯑꯣꯏꯗꯦ꯫ ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯔꯗꯤ ꯄꯨꯟꯅ ꯑꯩꯈꯣꯏ 8 ꯈꯟꯅꯔꯒ ꯇꯧꯁꯤ꯫ ꯑꯊꯣꯏ ꯅꯥꯄꯜ ꯀꯥꯕ ꯅꯇꯧ ꯎꯠꯀꯅꯨ꯫ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯕ ꯌꯥꯔꯣꯏ꯫ ꯀꯅꯥꯅ ꯅꯪꯒꯤ ꯆꯪꯖꯐꯝ ꯄꯤꯒꯗꯧꯔꯤ? ꯁꯤꯃꯁꯨ ꯈꯪꯉꯨ, ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯅꯆꯦꯝ 6ꯁꯤ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤ? ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯕꯨ ꯈꯛꯇꯅꯤ ꯅꯪꯅ ꯅꯤꯡꯁꯤꯡꯂꯛꯀꯗꯧꯔꯤꯕꯁꯦ꯫ ꯑꯩꯁꯨ ꯈꯪꯖꯩ, ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯑꯩꯕꯨꯗꯤ ꯌꯥꯎꯍꯟꯕꯤꯒꯅꯨ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯟꯊꯔꯝꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯑꯗꯨ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤꯅ ꯃꯈꯣꯏ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯨꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯥꯎꯕꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯍꯩꯅꯕꯤ ꯑꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯈꯣꯏꯗꯗꯤ ꯁꯦꯝꯗꯣꯛꯄ ꯋꯥꯔꯅꯤ꯫ ꯃꯆꯦꯝꯁꯤꯡꯒ ꯋꯥꯔꯤ ꯁꯥꯔꯨꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯈꯤꯇꯪ ꯂꯥꯞꯅ ꯂꯥꯛꯂꯒ ꯎꯖꯥꯎ ꯑꯆꯧꯕ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯈꯣꯡꯅꯥꯡ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯆꯪꯈꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯗꯨꯅ ꯂꯥꯛꯂꯒ ꯌꯦꯡꯕꯗ ꯅꯨꯄꯥ ꯑꯗꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯣꯏꯅ ꯅꯣꯟꯊꯈꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯛꯇꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯑꯣꯟꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯛꯂꯝꯃꯤ, "ꯀꯩꯗꯧꯕ ꯌꯥꯎꯕꯤꯔꯒꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯅꯥꯏꯇꯣꯝ ꯂꯥꯛꯄꯤꯔꯛꯂꯤꯕꯁꯦ?" ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯗꯨꯝ ꯈꯨꯝꯂꯛꯂꯝꯃꯤ, "ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯔꯛꯄꯅꯤ꯫ ꯅꯣꯡꯌꯥꯏꯁꯤꯗꯕꯣ?"
ꯇꯨꯝꯊꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯃꯤꯠꯁꯦ ꯎꯏꯁꯤꯜꯂꯕꯁꯨ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗꯗꯅ ꯑꯍꯤꯡꯂ ꯀꯔꯤꯅꯣ ꯑꯩ ꯊꯤꯗ꯭ꯔꯦ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯄꯣꯊꯥꯐꯝ ꯑꯣꯏꯔꯨꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯍꯦꯟꯖꯤꯟꯅ ꯈꯟꯕꯤꯕ ꯃꯥꯜꯂꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯍꯤꯡꯂꯕꯗꯤ ꯑꯋꯥ ꯑꯅꯥ ꯂꯣꯏꯅ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯍꯣꯠꯅꯕ ꯌꯥꯕ ꯁꯤꯃꯗꯤ ꯑꯩ ꯋꯥꯏ ꯀꯧꯕ ꯍꯥꯏꯗ꯭ꯔꯦ ꯏꯅꯥꯛ ꯅꯛꯅ ꯐꯝꯂꯒ ꯁꯤꯃ ꯇꯧ ꯍꯥꯏꯗꯨꯅ ꯆꯤꯡꯒꯣꯏꯅꯅꯕ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯦ ꯆꯍꯤ ꯀꯨꯝꯖꯥ ꯀꯌꯥꯁꯦ ꯐꯤꯕꯝ ꯁꯛꯂꯣꯟ ꯑꯃꯇ ꯍꯣꯡꯗ ꯑꯩ ꯉꯁꯤꯒꯤ ꯑꯁꯨꯝ ꯂꯩꯔꯛꯂꯤ ꯑꯗꯨ ꯀꯨꯏꯅ ꯋꯥꯈꯩꯔꯒ ꯀꯔꯤꯒꯤꯗꯤ ꯋꯥꯔꯨꯅꯤ ꯍꯥꯏꯒꯦ ꯑꯗꯣ ꯑꯩꯕꯨ ꯍꯥꯟꯅ ꯁꯛ ꯈꯪꯕꯤꯕ꯭ꯔꯥ ꯈꯪꯖꯗꯦ ꯑꯀꯤ ꯇꯨꯖꯨꯡ ꯍꯥꯏꯕ ꯑꯃ ꯏꯁꯥꯗ ꯂꯩꯇ꯭ꯔꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯗꯣ ꯑꯣꯏꯔꯝꯗꯣꯏꯔꯥ ꯑꯍꯤꯡꯁꯤꯗ ꯐꯅꯦꯛ ꯐꯤꯗꯨꯒ ꯅꯁꯛꯁꯨ ꯐꯅ ꯐꯖꯩ ꯅꯠꯆꯗꯦꯗ ꯖꯒꯣꯏ ꯁꯥꯔꯨꯕꯒꯤꯅꯤ ꯁꯤꯗꯤ ꯍꯧꯖꯤꯛꯄꯣ ꯖꯒꯣꯏ ꯁꯥꯕꯕꯨ ꯃꯇꯝ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯣ ꯆꯞ ꯃꯥꯟꯅꯩ ꯁꯣꯝꯒ ꯑꯩꯒꯁꯨ ꯑꯣ ꯈꯪꯖꯟꯖꯔꯦ ꯑꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯒꯗꯣꯏꯔꯥ ꯖꯒꯣꯏꯗꯣ ꯁꯥꯎ ꯍꯥꯏꯔꯣ ꯑꯗꯣꯝꯅ ꯍꯥꯏꯔꯗꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯂꯥꯛꯆꯒꯦ ꯂꯥꯏꯔ ꯍꯦꯂꯣꯏꯔꯁꯨ ꯈꯪꯗꯦ ꯑꯗꯣ ꯅꯁꯛꯇꯤ ꯐꯖꯩ ꯑꯩꯒꯤ ꯋꯥꯔꯤꯁꯨ ꯇꯥꯕꯤꯒꯗꯕ ꯃꯥꯜꯂꯦ ꯁꯤꯗ ꯍꯦꯛ ꯂꯥꯛꯑꯣ ꯁꯪꯕ ꯀꯥꯟꯗ ꯍꯣꯏ ꯂꯥꯛꯆꯒꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯂꯝꯂꯕꯗꯤ ꯅꯃꯤꯡ ꯅꯊꯥ ꯀꯌꯨꯝ ꯍꯪꯖꯒꯦ ꯍꯥꯏꯕꯕꯨ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯏꯅ ꯈꯪꯂꯒꯦ ꯉꯁꯤꯒꯤꯗꯤ ꯇꯝꯄꯥꯛ ꯌꯨꯝꯗ ꯌꯧꯖꯔꯒꯦ ꯁꯣꯝꯁꯨ ꯍꯟꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯏꯅꯔꯝꯃꯤ ꯉꯁꯥꯏ ꯐꯅ ꯀꯟꯅ ꯁꯥꯎꯗꯨꯅ ꯂꯥꯛꯈꯤꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯍꯧꯖꯤꯛꯇꯗ ꯍꯔꯥꯎ ꯏꯊꯛ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯆꯦ ꯇꯔꯨꯛꯇꯨ ꯍꯥꯟꯅꯒꯨꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯔꯗ ꯁꯥꯟꯅꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯂꯦ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯗꯕ ꯊꯕꯛ ꯑꯁꯤ ꯃꯁꯤꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯕꯁꯨ ꯂꯧꯔꯔꯣꯏ ꯈꯪꯕꯅ ꯃꯍꯥꯛ ꯆꯤꯟꯕꯥꯜ ꯋꯥꯡꯃ ꯂꯥꯜꯂꯝꯗꯅ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪ ꯀꯣꯔꯧ ꯉꯥꯜꯂꯛꯄꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯃꯁꯛ ꯈꯪꯍꯟꯗ ꯎꯍꯟꯗ ꯂꯥꯛꯇꯨꯅ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯁꯪꯒꯥꯏ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯤꯔꯛꯄꯗ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯨꯕꯗ ꯅꯨꯄꯥ ꯑꯗꯨ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯍꯥꯛꯅꯗꯤ ꯃꯁꯛꯇꯨ ꯂꯣꯠꯄꯅꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯍꯥꯛꯄꯨ ꯎꯔꯝꯗꯦ ꯉꯔꯥꯡ ꯃꯁꯛ ꯐꯖꯅ ꯎꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯃꯨꯛꯀꯁꯨ ꯎꯕ ꯑꯁꯤꯗ ꯍꯦꯂꯣꯏꯗꯨ ꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯈꯣꯏꯗꯥꯖꯔꯝꯃꯤ ꯁꯣꯝꯗꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯁꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯊꯤꯗꯨꯅ ꯋꯥꯔꯤ ꯁꯥꯔꯦ ꯈꯪꯂꯛꯄꯗꯒꯤ ꯃꯆꯦꯝ ꯇꯔꯨꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯐꯅ ꯍꯥꯏꯗꯨꯅ ꯌꯦꯡꯂꯕ ꯐꯥꯎꯕ ꯌꯥꯕ ꯀꯧꯕ ꯂꯩꯇꯕ ꯑꯁꯤꯗ ꯃꯈꯣꯏ ꯋꯥ ꯈꯟꯅꯔꯝꯃꯤ ꯑꯅꯤꯁꯨꯕ ꯍꯦꯂꯣꯏ ꯌꯥꯏꯃ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯍꯧꯗꯣꯔꯛꯂꯝꯃꯤ ꯍꯟꯗꯛ ꯑꯇꯣꯝꯕꯤꯅ ꯈꯪꯍꯣꯡ ꯍꯣꯡꯂꯛꯂꯤꯕꯁꯦ ꯀꯝꯗꯧꯅꯅꯣ ꯍꯦꯂꯣꯏ ꯑꯇꯣꯞꯄꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯁꯪꯒꯣꯏ ꯍꯥꯡꯂꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯠꯌꯦꯡ ꯂꯥꯟꯅ ꯅꯨꯡꯁꯤ ꯄꯔꯩ ꯆꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯡꯅꯥꯡꯅꯔꯦ ꯑꯇꯣꯝꯕꯤꯗꯣ ꯀꯗꯥꯏꯗ ꯂꯩꯍꯧꯏ ꯀꯧꯔꯛꯑꯣ ꯋꯥ ꯑꯃ ꯅꯥꯈꯩ ꯁꯦꯡꯉꯤ ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃꯗꯤꯅꯦ ꯃꯉꯣꯟꯗ ꯋꯥꯔꯛ ꯋꯥꯇꯦꯝꯒꯦ ꯍꯦꯂꯣꯏ ꯇꯔꯨꯛ ꯁꯨꯕꯤ ꯑꯁꯤꯅ ꯈꯔ ꯇꯞꯆꯩ ꯃꯌꯥꯝꯗꯒꯤ ꯃꯍꯥꯛꯇꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯒꯁꯨ ꯈꯔ ꯑꯗꯨꯛ ꯌꯥꯅꯖꯕꯅꯤ ꯃꯆꯦ ꯃꯉꯥꯁꯤꯅ ꯍꯥꯏꯕ ꯑꯗꯨ ꯏꯟꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯅꯥꯇꯩ ꯆꯥꯔꯣꯏ ꯈꯪꯕꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯃꯇꯨꯡ ꯏꯟꯅꯕꯅꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯀꯧꯔꯨꯆꯣ ꯍꯥꯏꯔꯛꯄꯒ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯑꯇꯣꯝꯕꯤꯕꯨ ꯀꯧꯔꯨꯔꯒ ꯄꯨꯟꯅ ꯃꯆꯦꯝ ꯇꯔꯨꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩ ꯍꯦꯂꯣꯏ ꯑꯍꯜ ꯑꯗꯨꯅ ꯉꯁꯤ ꯀꯣꯔꯧꯅꯨꯡꯗꯒꯤꯗꯤ ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯕ ꯌꯥꯔꯔꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯏꯁꯝꯗ ꯁꯝꯅꯅ ꯍꯤꯡꯕ ꯃꯑꯣꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯗꯦ ꯅꯍꯥꯛꯁꯨ ꯅꯍꯥꯛꯀꯤ ꯊꯣꯛꯄ ꯍꯤꯡꯖꯔꯨꯔꯣ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯃꯨꯛ ꯂꯥꯛꯂꯅꯨ ꯃꯆꯦꯝ ꯑꯍꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯂꯣꯏꯁꯤꯡꯗꯤ ꯉꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯦ ꯑꯍꯟꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯋꯥꯔꯛ ꯋꯥꯇꯦꯝꯂꯒ ꯃꯆꯦꯝꯅ ꯍꯥꯏꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ
ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯁꯤꯒꯤ ꯋꯥꯍꯩꯁꯤꯃꯛ ꯃꯆꯦꯝ ꯑꯍꯜꯁꯤꯗꯒꯤ ꯊꯥꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯝ ꯀꯟꯕꯒꯤ ꯍꯧꯅꯕꯤ ꯃꯍꯥꯛꯁꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯏꯆꯦꯝ ꯇꯔꯣ, ꯅꯅꯥꯎꯏꯕꯤꯅ ꯋꯥꯍꯩ ꯂꯥꯟꯊꯦꯡꯅꯕꯗ ꯆꯤꯡꯒꯣꯏꯅꯒꯗꯕ ꯌꯥꯋꯥꯅ ꯇꯨꯡꯑꯣꯏꯅ ꯋꯥꯍꯩ ꯀꯥꯔꯟ ꯆꯟꯈꯤꯕ ꯑꯔꯣꯜ ꯑꯔꯥꯟ ꯉꯥꯛꯄꯤꯌꯨ, ꯆꯤꯜꯍꯥꯏ ꯀꯜꯂꯤ ꯈꯟꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔ ꯍꯧꯖꯤꯜꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯣꯏꯅ ꯇꯣꯏꯅ ꯇꯣꯏꯅ ꯊꯦꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯇꯝꯗꯅ ꯃꯁꯛꯇꯨ ꯎꯍꯟꯗꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯦꯟꯅꯖꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗꯅ ꯈꯣꯡꯅꯥꯡꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯑꯃꯅꯤ, ꯌꯥꯏꯗꯣ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯅꯤ꯫ ꯃꯍꯥꯛꯅ ꯉꯁꯥꯏ ꯆꯠꯊꯣꯛꯂꯝꯗꯥꯏꯗ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯇꯔꯥꯁꯦꯟ ꯇꯨꯡꯁꯤꯟꯖꯗꯨꯅ ꯑꯄꯣꯛꯄꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥꯖꯈꯤꯕ ꯈꯨꯗꯣꯞ ꯃꯆꯥ ꯑꯗꯨ ꯊꯤꯔꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯐꯝ ꯆꯥꯗꯕ ꯖꯒꯥꯗ ꯊꯝꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯕꯅꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯍꯥꯛꯅ ꯊꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯖꯩ꯫ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛ ꯃꯊꯥ ꯁꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯀꯣꯟꯊꯣꯡ ꯃꯌꯥ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯉꯁꯤ ꯌꯥꯏꯒꯤꯗ ꯂꯥꯛꯄꯗ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯂꯩꯔꯝꯕꯗꯨꯗ ꯀꯔꯤꯒꯤꯅꯣ ꯈꯪꯅꯤꯡꯕꯅ ꯌꯥꯏꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨ ꯇꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯏꯆꯥ ꯆꯥꯅ ꯌꯥꯏꯁꯨ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯀꯗꯥꯏꯗ ꯊꯝꯈꯤꯕꯅꯣ ꯈꯨꯗꯣꯞꯇꯨꯕꯣ? ꯃꯗꯨ ꯇꯥꯕꯗ ꯍꯦꯂꯣꯏꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯈꯨꯗꯣꯞꯇꯨ ꯌꯥꯏꯒꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯊꯤꯔꯝꯃꯤ꯫ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛꯅ ꯑꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯌꯦꯡꯂꯨꯕꯗ ꯌꯥꯏꯒꯤ ꯌꯨꯝꯊꯪꯅꯕ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯨꯔꯥꯟꯈꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯈꯪꯕꯒ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯈꯨꯗꯣꯞꯇꯨ ꯂꯧꯔꯛꯂꯒ ꯌꯥꯏꯅ ꯊꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯣꯞꯇꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯌꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛꯀ ꯌꯦꯡꯕꯗ ꯈꯨꯗꯣꯞ ꯑꯗꯨ ꯂꯩꯔꯝꯂꯕ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯁꯤꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯈꯨꯗꯣꯞ ꯃꯥꯡꯈꯤ ꯍꯥꯏꯕꯗꯣ ꯐꯪꯂꯕ꯭ꯔꯥ? ꯑꯦ, ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ? ꯑꯇꯩ ꯑꯇꯩꯒꯤ ꯈꯪꯕ ꯉꯝꯗ꯭ꯔꯁꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯟꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯏ꯫ ꯀꯔꯝꯅ ꯅꯪꯅ ꯈꯨꯗꯣꯞꯇꯨ ꯐꯪꯂꯛꯄꯅꯣ? ꯀꯗꯥꯏꯗ ꯂꯩꯔꯝꯕꯒꯦ? ꯍꯪꯂꯅꯨ, ꯑꯩꯅ ꯄꯤꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯤꯔꯝꯂꯦ꯫ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯒꯤ ꯁꯥꯖꯠ ꯂꯣꯟꯆꯠ ꯑꯊꯨꯞꯄ ꯎꯗ ꯈꯪꯗ ꯂꯩꯔꯝꯂꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯁꯨ ꯈꯪꯏ꯫ ꯄꯨꯝꯅꯃꯛ ꯎꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯈꯪꯅꯕ ꯎꯅꯕ ꯍꯣꯠꯅꯔꯕꯗꯤ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯉꯝꯒꯅꯤ꯫ ꯈꯪꯗ꯭ꯔꯦ, ꯄꯨꯟꯁꯤꯁꯦ ꯅꯪ ꯂꯥꯛꯄꯗꯒꯤ ꯃꯉꯥꯜ ꯈꯤꯇꯪ ꯐꯪꯕꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯝꯅꯁꯨ ꯍꯥꯏꯕꯤꯅꯨ, ꯑꯩꯅ ꯅꯪꯕꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯔꯨꯕꯒꯤ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤꯅꯦ꯫ ꯅꯨꯡꯇꯤꯒꯤ ꯃꯐꯝꯁꯤꯗ ꯅꯪ ꯂꯥꯛꯎꯀꯣ? ꯑꯩꯅ ꯌꯥꯔꯤꯕ ꯃꯈꯩ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯅꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄꯅ ꯂꯣꯏꯅꯔꯛꯄꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯁꯤꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯁꯤꯒ ꯅꯨꯡꯁꯤ ꯄꯔꯩ ꯆꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯇꯔꯦꯠ ꯂꯩꯕꯒꯨꯝ ꯍꯤꯡꯆꯥꯕꯤ ꯇꯔꯦꯠ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯂꯛꯆꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯇꯔꯨꯛ ꯑꯁꯤꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯇꯔꯦꯠꯁꯤꯗꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯁꯤꯅ ꯀꯂꯛꯆꯕꯁꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯆꯥꯕꯤ ꯇꯔꯦꯠꯁꯤꯡꯁꯨ ꯑꯇꯣꯝꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯗꯤ ꯃꯈꯣꯏꯒ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯃꯁꯦꯝꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯈꯠꯅꯔꯒ ꯍꯤꯡꯆꯥꯕꯤꯗꯒꯤ ꯂꯥꯏꯔꯦꯟꯒꯤ ꯁꯥꯌꯣꯜ ꯑꯣꯟꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯇꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯉꯁꯤꯗꯤ ꯌꯥꯏꯗꯣ ꯃꯥꯅ ꯁꯦꯟꯅꯕ ꯂꯧꯐꯝ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯗ ꯐꯧꯁꯤꯡꯗꯨ ꯂꯣꯏꯅ ꯅꯩꯈꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯗꯣ ꯂꯋꯥꯏ ꯁꯥꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯅ ꯈꯩꯅ ꯋꯥꯈꯩꯔꯒ ꯉꯁꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯆꯞ ꯂꯦꯞꯇꯨꯅ ꯈꯣꯡꯐꯝ ꯑꯃꯠꯇ ꯍꯟꯗꯅ ꯂꯩꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯗꯨꯗꯒꯤ ꯂꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃ ꯐꯥꯎꯒꯠꯂꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯎꯕ ꯑꯗꯨꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯌꯥꯏꯗꯣ ꯃꯗꯨ ꯎꯕꯗ ꯈꯪꯂꯦ, ꯉꯁꯥꯏꯗꯒꯤ ꯂꯧꯕꯨꯛ ꯑꯁꯤꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤ
ꯂꯥꯏꯔꯦꯟ ꯑꯁꯤꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯌꯥꯏꯕꯨ ꯎꯕꯗ ꯄꯥꯝꯈꯤꯗꯨꯅ ꯃꯁꯥ ꯑꯗꯨꯗ ꯆꯥꯅꯤꯡꯕ ꯄꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯀꯤ ꯂꯕꯨꯛꯔꯁꯦ? ꯑꯩꯒꯤ ꯅꯠꯆꯗꯦ꯫ ꯃꯄꯨꯅ ꯑꯩꯉꯣꯟꯗ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯁꯤꯟꯅꯕꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤ ꯑꯇꯝꯅꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯇꯧꯕꯤꯕꯁꯦ? ꯁꯣꯝꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯀꯩꯁꯨ ꯇꯧꯖꯔꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯕꯨ ꯁꯣꯛꯀꯦ ꯇꯧꯔꯛꯄꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯁꯥꯐꯣꯡꯂꯛꯂꯦ꯫ ꯋꯥꯍꯩ ꯀꯥꯔꯟ ꯈꯔ ꯆꯟꯅꯔꯕ ꯃꯇꯨꯡ ꯍꯦꯂꯣꯏ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯂꯥꯏꯔꯦꯟ ꯑꯗꯨꯒ ꯃꯨꯛꯅꯔꯛꯄꯗ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅ ꯌꯧꯔꯝꯗꯥꯏꯗ ꯃꯆꯤꯟꯅ ꯃꯍꯥꯛꯀꯤ ꯃꯆꯦꯝ ꯍꯤꯡꯆꯥꯕꯤ ꯇꯔꯨꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯏꯆꯦ ꯇꯔꯨꯛ ꯂꯩꯕꯒꯨꯝ ꯑꯩꯒꯤꯁꯨ ꯏꯆꯦꯝ ꯇꯔꯨꯛ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯉꯨ꯫ ꯅꯍꯥꯛꯄꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯉꯝꯕ ꯑꯩꯒꯤ ꯏꯆꯦꯝ ꯉꯥꯛꯇꯅꯤ꯫ ꯉꯁꯤ ꯀꯣꯔꯧꯗꯒꯤ ꯅꯍꯥꯛꯄꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯈꯨꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯖꯧ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯌꯥꯏꯗꯨ ꯃꯍꯥꯛꯅ ꯆꯤꯡꯅꯔꯝꯕꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒ ꯈꯪꯂꯦ ꯍꯦꯂꯣꯏꯅꯤ ꯍꯥꯏꯕ꯫ ꯉꯁꯥꯏ ꯂꯥꯏꯔꯦꯟꯒ ꯈꯔ ꯃꯨꯛꯅꯈꯤꯕ ꯑꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯃꯈꯨꯠꯇ ꯃꯈꯣꯡꯗ ꯌꯥꯝꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯏꯁꯨ ꯊꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯇꯣꯝꯕꯤꯗꯨ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯍꯜꯂꯒ ꯑꯁꯣꯛꯄꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯥꯝ ꯁꯣꯛꯑꯦ ꯁꯤꯗꯤ, ꯀꯔꯝ ꯇꯧꯅꯤ? ꯍꯤꯗꯥꯛ ꯍꯥꯞꯀꯗ꯭ꯔꯥ?" "ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯑꯗꯨꯝ ꯐꯈꯤꯅꯤ꯫ ꯎꯟꯁꯥꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯒ ꯀꯔꯝꯅ ꯐꯔꯛꯇꯣꯏꯅꯣ? ꯈꯪꯗꯦ ꯑꯩꯁꯨ, ꯆꯩꯅꯥꯗꯤ ꯐꯥꯎꯏ, ꯑꯅꯥꯕꯁꯨ ꯄꯣꯛꯏ ꯏꯁꯥꯁꯦ." ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯛꯄꯒ ꯌꯥꯏꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯏ꯫ "ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯍꯤꯗꯥꯛ ꯂꯧꯔꯨꯒꯦ ꯑꯩ, ꯉꯥꯛꯇꯪ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ." ꯈꯣꯡꯍꯥꯏ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯊꯪꯅꯕꯒꯤꯗ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤꯗꯥꯛꯇꯨ ꯄꯨꯗꯨꯅ ꯍꯜꯂꯛꯄꯗ ꯉꯁꯥꯏ ꯐꯝꯍꯧꯕ ꯑꯇꯣꯝꯕꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯄꯥ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯎꯔꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯈꯨꯠꯇ ꯊꯣꯛꯂꯤꯕ ꯏ ꯑꯗꯨ ꯊꯛꯅꯕ ꯍꯣꯠꯅꯔꯝꯕ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯗꯨ ꯐꯠ ꯆꯦꯟꯁꯤꯟꯗꯨꯅ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯈꯨꯠꯇ ꯀꯟꯅ ꯄꯥꯏꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯦ, ꯅꯪꯅ ꯏ ꯈꯧꯔꯥꯡꯂꯕꯁꯨ ꯑꯩꯒꯤꯁꯦ ꯊꯛꯑꯣ, ꯅꯁꯥꯒꯤ ꯏ ꯊꯛ ꯐꯗꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯊꯥꯡ ꯑꯃꯅ ꯃꯥꯒꯤ ꯈꯨꯠꯇꯨ ꯂꯦꯟꯊꯠꯆꯔꯝꯃꯤ꯫ ꯌꯥꯏꯒꯤ ꯏ ꯑꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯃꯊꯟꯇ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯦ, "ꯑꯩ ꯉꯝꯃꯣꯏꯌꯦ, ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯇ꯭ꯔꯕꯁꯨ ꯑꯩ ꯑꯋꯥꯕꯁꯦ ꯈꯪꯖꯔꯒꯦ꯫ ꯅꯪꯒꯤ ꯏ ꯊꯛꯄꯗꯤ ꯑꯩ ꯉꯝꯃꯣꯏꯌꯦ." "ꯀꯩꯒꯤꯅꯣ ꯀꯞꯀꯅꯣ, ꯅꯪꯅ ꯑꯩꯕꯨ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩꯅ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯂꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯛꯇ ꯇꯤꯜꯍꯟꯒꯅꯤ." "ꯑꯩꯕꯨ ꯑꯁꯤꯒꯨꯝꯅ ꯍꯦꯂꯣꯏꯒꯤ ꯃꯄꯣꯛꯇ ꯀꯔꯤꯒꯤ ꯄꯣꯛꯄꯤꯔꯝꯂꯤꯕꯅꯣ? ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯗꯧꯅ ꯍꯤꯡꯅꯤꯡꯉꯤ꯫ ꯑꯩ ꯍꯦꯂꯣꯏ ꯑꯣꯏꯖꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯐꯠꯇꯅꯕ ꯇꯧꯔꯛꯇ꯭ꯔꯤꯌꯦ." "ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯄꯨꯝꯅꯃꯛ ꯑꯩ ꯊꯦꯡꯅꯒꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯂꯣꯏꯅꯒꯅꯤ." ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤꯗꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ 7ꯁꯨꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯋꯥꯏ ꯊꯥꯗꯣꯛꯂꯝꯗꯥꯏ ꯀꯧꯔꯛꯂꯝꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯔꯝꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯍꯥꯠꯄ ꯑꯣꯏꯔꯝꯕꯗꯨꯗ ꯍꯥꯟꯅꯗꯒꯤ ꯌꯥꯅꯗꯕꯒ ꯂꯃꯟ ꯈꯨꯝꯅꯕ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ 7 ꯑꯁꯤꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯁꯤꯕꯨ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛꯅ ꯀꯔꯥꯏꯗ ꯆꯠꯂꯤ, ꯀꯔꯤ ꯇꯧꯏ ꯂꯣꯏꯅ ꯊꯤꯖꯤꯜꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯍꯦꯂꯣꯏ 7 ꯑꯁꯤꯅꯁꯨ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ 7 ꯋꯥ ꯈꯟꯅꯔꯝꯃꯤ꯫ "ꯑꯩꯈꯣꯏꯅꯗꯤ ꯍꯥꯏꯖꯕꯅꯤ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ,
ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯣꯏꯅꯃꯛ ꯇꯥꯔꯛꯂꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯍꯨꯟꯇꯣꯛꯄ ꯌꯥꯔꯣꯏ, ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ ꯄꯨꯝꯅꯃꯛ꯫ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯩ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯑꯩꯅ ꯇꯥꯕꯗꯗꯤ ꯍꯌꯦꯡꯁꯦ ꯃꯈꯣꯏꯅ ꯑꯇꯣꯝꯕꯤꯕꯨ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯇꯥꯏ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯌꯧꯒꯗꯕꯅꯤ꯫ ꯑꯗꯨꯗ ꯂꯨꯔꯤꯁꯦ ꯃꯍꯥꯛꯅ ꯂꯩꯔꯝꯗꯣꯏꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯑꯗꯨꯒꯤꯗꯤ ꯑꯩ ꯈꯪꯉꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯑꯩꯅ ꯐꯪꯂꯕꯅꯤ꯫ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛ ꯑꯁꯤꯅ ꯃꯥ ꯀꯥ ꯑꯃ ꯍꯦꯜꯂꯤ꯫ ꯐꯔꯦ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯈ꯭ꯔꯁꯅꯨ꯫ ꯍꯌꯦꯡꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯨꯔꯁꯤ꯫ ꯆꯪꯅꯔꯣ ꯆꯪꯅꯔꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯅꯤ ꯌꯥꯏꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯗꯣ ꯍꯥꯟꯅꯒꯨꯝꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯌꯥꯏꯗꯨ ꯍꯥꯟꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯌꯥꯏꯗ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯃꯨꯛꯅꯔꯛꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯇꯩꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯊꯣꯛꯂꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯊꯟꯇ ꯃꯨꯛꯅꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯝꯗꯦ꯫ ꯃꯈꯣꯏ ꯇꯔꯨꯛ ꯑꯣꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯌꯥꯏꯕꯨ ꯀꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯁꯨ ꯀꯟꯅ ꯃꯨꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯉꯣꯟꯗ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜꯂꯛꯄ ꯍꯧꯔꯛꯄꯗꯅꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯇꯔꯨꯛꯇꯨ ꯂꯥꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯁꯤꯡꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯃꯟꯇ꯭ꯔꯗ ꯊꯧꯅꯥꯗ ꯍꯦꯟꯈꯤꯕꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯍꯦꯂꯣꯏꯁꯤꯡꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯁꯣꯛꯂꯕ ꯌꯥꯏꯕꯨꯁꯨ ꯄꯨꯔꯛꯇꯨꯅ ꯑꯁꯣꯛꯄ ꯐꯍꯜꯂꯝꯃꯤ꯫ ꯌꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯏꯅꯥꯛ ꯑꯣꯏꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯩꯔꯝꯗꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯍꯦꯛ ꯐꯝꯕ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯀꯧꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯐꯝꯂꯤꯉꯩ ꯑꯇꯣꯝꯕꯤꯗꯨ ꯂꯥꯛꯇꯨꯅ ꯃꯅꯥꯛꯇ ꯐꯝꯂꯔꯦ꯫ ꯍꯦꯂꯣꯏ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯀꯧꯕꯗ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯉꯁꯥꯏ ꯑꯩꯈꯣꯏꯅꯤꯕꯨ ꯏꯆꯦꯁꯤꯡꯅ ꯀꯟꯕꯤꯔꯝꯕꯅꯤ꯫ ꯏꯆꯦꯝꯁꯤꯡꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯠꯄꯗꯣ ꯄꯥꯝꯗꯕꯗꯒꯤ ꯑꯩ ꯂꯩꯍꯧꯕꯅꯤ꯫ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ? ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯇꯣꯏꯁꯦ? ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯃꯥꯏ ꯅꯨꯃꯤꯠ ꯏꯃꯛ ꯃꯛꯁꯤꯜꯂꯤꯁꯦ? ꯑꯁꯣꯛꯄꯗꯣ ꯌꯥꯝ ꯅꯥꯕ꯭ꯔꯥ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ? ꯏꯆꯦꯝꯁꯤꯡꯅꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯁꯨ ꯏꯁꯥꯅꯁꯨ ꯆꯨꯝꯗꯦ ꯍꯥꯏꯕ ꯈꯪꯂꯛꯂꯤ꯫ ꯉꯁꯤ ꯀꯣꯔꯧꯅꯣꯡꯗꯒꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯔꯣꯏ꯫ ꯅꯪꯁꯨ ꯂꯥꯛꯂꯅꯨ꯫ ꯍꯣꯠꯅꯖꯃꯟ ꯐꯪꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯨꯕꯤꯌꯨ꯫ ꯑꯌꯣ ꯑꯅꯥ ꯑꯌꯦꯛ ꯆꯠꯍꯟꯕꯤꯒꯅꯨ꯫ ꯃꯄꯨꯅ ꯄꯨꯝꯅꯃꯛ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕꯤꯁꯅꯨ꯫ ꯍꯌꯦꯡ ꯀꯔꯧ ꯌꯥꯏꯃꯨꯗꯒꯤ ꯑꯩꯒꯤ ꯁꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯐꯝꯗ ꯎꯠꯂꯔꯣꯏ꯫ ꯑꯁꯨꯝ ꯇꯧꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯃꯁꯥꯅ ꯈꯪꯅ ꯃꯆꯦꯝ ꯇꯔꯨꯛꯀꯤ ꯃꯀꯥꯗ ꯆꯪꯖꯈꯤꯔꯝꯃꯤ꯫ ꯆꯌꯣꯜ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯌꯥꯏꯁꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯗꯨꯝ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯌꯥꯏꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯁꯥꯗ ꯑꯅꯥꯕ ꯑꯃꯒꯨꯝꯅ ꯌꯥꯏꯕꯨ ꯈꯟꯖꯤꯜꯂꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯆꯦꯝ ꯇꯔꯨꯛ ꯁꯨꯕꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯔꯛꯂꯝꯃꯤ꯫ ꯑꯇꯣꯝꯕꯤ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯄꯨꯅ ꯄꯤꯕ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯦꯂꯣꯏ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯁꯤꯟꯊꯥ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯈ꯭ꯔꯕꯗꯤ ꯍꯦꯂꯣꯏ ꯑꯩꯈꯣꯏꯕꯨ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯔꯛꯄꯁꯨ ꯌꯥꯏ꯫ ꯏꯆꯦ, ꯃꯍꯥꯛꯄꯨ ꯎꯔꯛꯇꯕ ꯀꯣꯔꯧꯁꯤꯡꯕꯨ ꯌꯥꯝꯂꯛꯂꯤ꯫ ꯑꯩ ꯋꯥꯈꯜꯁꯤ ꯃꯤꯄꯥꯏꯔꯦ꯫ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯩꯕꯨ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ꯫ ꯐꯤꯡꯈꯤꯅꯨ ꯑꯇꯣꯝꯕꯤ, ꯑꯁꯥꯎ ꯁꯛꯂꯣꯟ ꯎꯠꯐꯗꯦ ꯏꯆꯦꯝꯁꯤꯡꯗ꯫ ꯑꯩꯅ ꯁꯤꯟꯒꯦ꯫ ꯑꯗꯨꯕꯨ ꯅꯁꯥꯁꯦ ꯈꯤꯇ ꯀꯜꯍꯟꯁꯤ꯫ ꯑꯩꯈꯣꯏꯅ ꯁꯛꯇꯤ ꯐꯅ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯏꯁꯥꯗ ꯁꯣꯛꯈ꯭ꯔꯕꯗꯤ ꯋꯥꯔꯛꯀꯅꯤ꯫
ꯑꯩ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ ꯏꯆꯦꯝ, ꯑꯩꯕꯨ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯄꯨꯕꯤꯌꯣ꯫ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯃꯆꯦꯝꯁꯤꯡ ꯈꯪꯍꯟꯗꯅ ꯇꯔꯨꯛꯁꯨꯕꯤ ꯍꯦꯂꯣꯏ ꯑꯁꯤꯅ ꯑꯇꯣꯝꯕꯤ ꯑꯁꯤꯕꯨ ꯐꯨꯗꯨꯅ ꯌꯥꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯟꯅꯐꯝ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯗꯤ ꯃꯍꯥꯛꯅ ꯀꯧꯕꯗ ꯊꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯛ ꯀꯨꯏꯅ ꯉꯥꯏꯖꯈꯤꯕ ꯑꯗꯨ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯧ ꯎꯔꯒ ꯃꯆꯦꯝꯁꯤꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯀꯞꯀꯅꯨ ꯑꯇꯣꯝꯕꯤ, ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯃꯃꯥꯡꯗ, ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯃꯔꯛꯇ ꯇꯤꯟꯐꯗꯦ꯫ ꯏꯅꯥꯎꯗꯤ ꯇꯔꯦꯠꯂꯣꯏꯂꯛꯇꯒꯤ ꯑꯇꯣꯝꯕꯤ ꯑꯊꯣꯏꯕꯤꯅꯤ, ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯆꯠꯂꯁꯤ, ꯍꯜꯂꯁꯤ꯫ ꯏꯆꯦꯝꯅ ꯈꯪꯂꯛꯂꯕꯗꯤ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯦꯝꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫